Manipuri Wari channel asibu subscribe tawbiyu subscribe namaba matungda bell icon da mu nambiyu anau video sing lakpada khangnaba aduga video sing asibusu like tawbiyu amadi share tawba kaubigenu Chanuna makatare haha yam farene dudi be manang leige leikrone yam nungai ni madi nanga su hana khangnaba mini thabak su tawre haido leikroi be ma asum na ngai hak wari charam laga mani leima chanu makhoi ani chatlage haina chatkre ichanna hoi hoi chatlo ai thongal pawba thindoke haina thindore numit khudingi lemba chanu da phone tawrakpa message tarakpa su lepte chanu na phone paidaba madi magi message handama matamda nungaitaba waraubugi wahai kaya masu iduna thare chanu su lemba budi thamoi sengna nungsibi adubu maga naksinhabadi pamdre matam khara wari sanaraga magi mapungning phathabiraga tamna tamna lapthogalagi khanduna wari saba hore chanu na nongma dalemba अखोय अनि वारी दि अदुम खर खर सासे अदो वखल सिरानबदी खनबिगनुको हाइना लेमबदा हाइजे लेमबना कैगिनो नंगना हाइरि वादो मदु यारोय नंगी लुहोंगबसु आइना दुम येतना थुगाइबिरे थुगाइबगा चप मानारबनी हौजिक्ति आई नंगबु पुंसिगी थादो ओरोय नंगतना पुंसिगी ओइना लेपियो मतम खरा लेखिसे आइसु तमलिबा इहाइसे लोइसनकीबा पामी अदुना मतम खरा लेखिसे आइबु थाजौ नंगसु फजन लैरमुको असुम हाइना नुमित खुदिंगी चनु अमदी लेम्बा वारी सानबना थमोगी अपाम पामदा हाइनबा कयासिना चनुसु लेम्बाबु लैपटॉप की खलंबा कयादो ngamdre हेन हेन नुंसिनबा थमोय अनिदो अमना मगी थमोय मसक खंगनरपगु हेन नुंसि मरी चसनख्रे मतम खंगौदे चनु लेम्बा खंगनरकबा चही अमा मुक्सु हौख्रे लेम्बा मयुमददी थोकलक्ते चनु गसु उनदे अदुबु नुमित खुदिंगी चनु लेम्बा फोन ददी अदुम वारी सानबनी लेम्बना कॉलेज चलमदाय हलकपा चनु द असुम हाइरे चनुसु माना थबक चलमदाय करिगुमा अमा चटकदब लैरबदी लेम्बदा अदुम हाइबनी लेम्बना होय चटलो हाइरगना चटपा चटपा यारोय हाइरबदी चनुसु चटनिंगना चटखिदब कयानी कुम अमगी हराव कुमै लाकपदा यावसंगी थबल लाकपदा असिगुंबा हराव कुमैदा लैसाबी कनाना यावनिंगलोय अदुबु लेमबना यादबदगी चनुसु चटनिंगना अदुम चटखिदे असुमना नुंसिनना मतम कयासु हौख्रे चनुदी इचम चमना लेमबसु असुकी मतिक थाजना लैजबनी लेमबसु चनुबु नुंसि नुमित खुदिंगिसु वारी सानै अदुबु लेमबा फेसबुक खरखर तोयना पाइबा हौरे थेंगना ऑनलाइन लेबा कयासु तौबा हौरे मतमदो इचन नमदी मनी लेमसु फेसबुक पाइ मनी लेमदी कया खंगदे चनु दसु हाइदे इचन नदी नोंगमा चनु नोय साइदो ऑनलाइन याम तोय कैसु खंगजरमदे फेसबुक दा ऑनलाइन लेते हाइबदो मादी फेसबुक व्हाट्सएप सु पाइदे फोन सु कीपैड मचा मा पाइरगा इचम चमना लेजे चनु न इचनदा इचन नोयना फेसबुक दा ऑनलाइन ले हाइबदो कमाइना हांगिनोबा ऐसु अखोय दागी फोन दगी तुमिन्ना येंगेबा मनी लेमना अदुदी फ्रेंड ओइददी यारोये इचन्ना फेसबुक दगी नुपी तपतांगै अमुक कोइजरमनी खरा खरा ngango चनु मा फै फै होरेन खंगनेबा मा होरेनदि इचन्ना नंगसु फोन दो अमा कोक लैरो माना सुम नै लैरे नंगना सिदैदा करिम येंगछन बिद्रबनिना चनुना अस लैगे अमुक खल्ले अमुकसु तल्लेदा कोइनिंग कोइजे सनुदा मागी मागी अपामने कैसु कायदे हाइरमी नुमिदांगी मतम यौरे चनु ममानबिना अदुमना वा कया तमलकपदुदा थमोइददी खर नुंगाइजदे लेमबना कॉल तौरप मतमदा चनुना दा वा अमता हाइगेबा लेमबा कैदौरगे चनु हौजिकसु मतम लैरी दागी असेंगबा मा हायो आई नुंगाइतबा कैसु थमलो अदुबु नंगी असेंगबदो खंगलगा आई नफमदगी लापथुकजरगे लेमबना कैनो चनु नंगना हाइदुबो ममै मको अमता समनद्रे चनुना कैसुक नतेदा
ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤꯅꯦ ꯑꯗꯨꯒ ꯅꯐꯝꯗꯒꯤ ꯏꯔꯥꯜꯁꯨ ꯂꯩꯔꯕꯤꯅꯦ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯣꯠꯄꯤꯒꯦ ꯈꯟꯕꯤꯒꯅꯨ ꯂꯦꯝꯕ ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯩꯕꯨ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕ ꯑꯩꯈꯣꯏ ꯆꯦꯌꯥꯏ ꯐꯣꯟ ꯇꯧꯔꯛꯑꯦ ꯆꯅꯨ ꯊꯝꯃꯣ ꯍꯥꯏꯔꯣ ꯂꯦꯝꯕ ꯍꯣ ꯋꯥꯔꯧ ꯆꯥꯎꯕꯤ ꯅꯪ ꯑꯃꯨꯛ ꯊꯥꯖꯔꯣꯏ ꯑꯩ ꯐꯣꯟ ꯄꯥꯏꯒꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯀꯟꯐꯔꯦꯟꯁ ꯊꯥꯗꯣꯔꯛꯑꯦ ꯍꯜꯂꯣ ꯆꯦꯌꯥꯏ ꯃꯆꯦꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯕꯣ ꯂꯦꯝꯕ ꯑꯌꯨꯛ ꯆꯠꯂꯦ ꯉꯁꯤꯗꯤ ꯃꯆꯦꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯐꯣꯟꯒꯗꯣ ꯈꯔ ꯇꯧꯔꯛꯎ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯍꯦꯛꯇ ꯆꯠꯇꯦ ꯂꯦꯝꯕꯅ ꯍꯣꯏ ꯇꯧꯔꯤꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯃꯆꯦꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯆꯥꯛꯀꯗꯣ ꯊꯣꯡꯂꯕꯣ ꯊꯣꯡꯉꯦ ꯍꯣꯏ ꯐꯔꯦ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯋꯥꯏꯇꯤꯡ ꯌꯥꯝ ꯇꯣꯏꯃꯜꯂꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯣꯏ ꯕꯆꯦ ꯃꯤ ꯄꯥꯏꯔꯤ ꯃꯆꯦꯅ ꯀꯅꯥꯅꯣ ꯄꯥꯏꯔꯤꯕꯣ ꯂꯦꯝꯕꯅ ꯆꯅꯨꯗ ꯆꯅꯨ ꯑꯩꯈꯣꯏ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯆꯦꯅ ꯆꯅꯨ ꯀꯧꯕ꯭ꯔꯣ ꯂꯦꯝꯕꯅ ꯍꯣꯏ ꯃꯆꯦꯅ ꯀꯧꯔꯛꯏ ꯆꯅꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯥꯎ ꯆꯦ ꯇꯥꯏꯌꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯁꯥꯟꯅꯖꯔꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯉꯥꯎꯁꯤꯟꯅꯗꯅꯕ ꯈꯔ ꯉꯥꯡꯉꯨꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯅꯨꯅ ꯍꯣꯏ ꯆꯦ ꯃꯆꯦꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯈꯪꯅꯕ ꯆꯅꯨꯅ ꯆꯦ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯆꯦ ꯑꯩ ꯊꯧꯕꯥꯜꯗꯒꯤꯅꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯈꯪꯅꯧ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗꯀꯣ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯂꯦꯝꯕ ꯇꯥꯏꯌꯦ ꯆꯦ ꯍꯣ ꯊꯝꯂꯒꯦ ꯑꯗꯨꯗꯤ ꯂꯦꯝꯕꯅ ꯑꯗꯣ ꯆꯦ ꯕꯕꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯂꯦꯝꯕꯅ ꯑꯣ ꯍꯣꯏ ꯊꯝꯃꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯊꯝꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯦꯝꯕꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯍꯟꯕ ꯀꯌꯥ ꯑꯗꯨꯅ ꯆꯅꯨꯁꯨ ꯂꯦꯝꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯪꯅꯕ ꯍꯧꯔꯦ ꯃꯔꯛꯇ ꯂꯦꯝꯕꯒꯤ ꯃꯆꯦꯁꯨ ꯆꯅꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯆꯅꯨꯁꯨ ꯀꯌꯥ ꯀꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯆꯅꯨ ꯂꯦꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯥꯏꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯄꯗ ꯃꯇꯝ ꯀꯌꯥ ꯑꯃꯁꯨ ꯍꯧꯈꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯌꯥꯝꯅꯁꯨ ꯀꯜꯂꯛꯅꯩ ꯂꯦꯝꯕꯁꯦ ꯃꯤꯒꯤ ꯋꯥ ꯈꯔ ꯊꯥꯖꯒꯜꯂꯤ ꯃꯃꯥꯟꯅꯕꯤ ꯃꯅꯤꯂꯩꯃ ꯏꯆꯟ ꯍꯣꯏꯒ ꯆꯅꯨꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯜꯂꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯦꯝꯕꯁꯦ ꯂꯥꯛꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯅꯩ ꯆꯅꯨꯒ ꯂꯦꯝꯕꯒ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯕ ꯀꯥꯟꯗꯁꯨ ꯂꯦꯝꯕ ꯐꯣꯟ ꯄꯥꯏꯔꯤ ꯍꯥꯏꯕꯗꯣ ꯀꯔꯤꯝ ꯈꯪꯗꯕ ꯁꯥꯔꯒ ꯏꯆꯟ ꯍꯣꯏꯅ ꯐꯥꯒꯤ ꯍꯦꯛꯇ ꯇꯧꯏ ꯆꯅꯨꯗ ꯆꯅꯨ ꯅꯪ ꯍꯟꯗꯛ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤꯅꯦ ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯅꯣ ꯆꯅꯨꯗꯤ ꯑꯍꯥꯟꯕꯗ ꯀꯩꯁꯨ ꯈꯟꯗꯕꯤꯗ ꯍꯣꯏ ꯂꯥꯛꯑꯒꯅ ꯅꯪ ꯈꯔ ꯍꯦꯛ ꯊꯣꯛꯑꯒ ꯍꯦꯛ ꯎꯅꯕꯤꯔꯨꯆꯣ ꯍꯥꯏꯔꯒ ꯅꯣꯛꯑꯦ ꯂꯦꯝꯕꯗꯤ ꯁꯣꯝꯗ ꯁꯥꯎꯕꯗ ꯌꯥꯗ꯭ꯔꯦ ꯀꯣꯟꯅ ꯏꯆꯟ ꯍꯣꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯉꯥꯡꯕꯒ ꯆꯩꯕꯒ ꯀꯌా ꯇꯧꯔꯛꯑꯦ ꯆꯅꯨꯅ ꯀꯩꯅꯣ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏꯗꯨꯅ ꯂꯦꯝꯕꯅ ꯌꯥꯔꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯆꯅꯨꯅ ꯗꯥ ꯅꯪ ꯁꯤꯗꯤꯕ ꯇꯜꯂꯤꯍꯦ ꯍꯣ ꯅꯪꯅ ꯃꯤꯋꯥ ꯈꯔ ꯂꯧꯒꯟꯕꯗꯨꯗ ꯃꯤꯅ ꯂꯥꯛꯅꯔꯤꯅꯦ ꯂꯦꯝꯕ ꯌꯥꯔꯦ ꯈꯪꯉꯦ ꯅꯪ ꯑꯩꯅ ꯈꯪꯉꯕꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯉꯁꯤꯗꯒꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯀꯛꯈꯤ ꯆꯅꯨꯅ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ ꯑꯁꯦꯡꯕ ꯂꯥꯛꯅꯕ ꯌꯥꯗꯦ ꯈꯪꯉꯕ ꯃꯤꯁꯤꯗ ꯑꯗꯨꯝ ꯀꯥꯏꯍꯧꯕꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯒꯤ ꯋꯥ ꯂꯧꯒꯟꯕꯅꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯇꯧꯁꯜꯂꯦ ꯂꯦꯝꯕ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯆꯅꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯟꯖꯤꯟ ꯇꯧꯏ ꯂꯦꯝꯕ ꯍꯟꯖꯤꯟ ꯇꯧꯁꯤꯟꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯌꯥꯔꯦ ꯇꯧꯔꯛꯑꯅꯨ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯑꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯈꯤꯕꯗ ꯌꯦꯠꯀꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯊꯝꯃꯣ ꯌꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯐꯣꯟ ꯑꯗꯣ ꯀꯛꯈ꯭ꯔꯦ ꯆꯅꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯧꯕꯗꯗꯤ ꯂꯦꯝꯕꯒꯤ ꯐꯣꯟꯗꯣ ꯑꯣꯞ ꯂꯩꯈ꯭ꯔꯦ ꯆꯅꯨꯒꯤ ꯋꯥꯈꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯗꯁꯨ ꯋꯥꯔꯧꯖꯩ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯅꯥꯗꯁꯨ ꯐꯅ ꯁꯥꯎꯅꯔꯕꯁꯨ ꯉꯥꯡꯅꯔꯕꯁꯨ ꯁꯥꯎꯕ ꯐꯔꯒ ꯂꯦꯝꯕ ꯆꯅꯨꯗ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯏ ꯉꯁꯥꯏ ꯈꯠꯅꯈꯤꯕ ꯁꯥꯎꯅꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯏ ꯀꯥꯎꯈꯤ ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯉꯝꯅꯗ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒ ꯂꯦꯝꯕ ꯆꯅꯨꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯆꯅꯨ ꯐꯣꯟ ꯑꯗꯣ ꯁꯠ ꯄꯥꯏꯈꯠꯂꯦ ꯆꯅꯨꯅ ꯁꯥꯎꯕ ꯐꯔꯕꯣ ꯂꯦꯝꯕ ꯌꯥꯝ ꯍꯧꯅꯨꯍꯦ ꯅꯨꯄꯤ ꯅꯪ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏ ꯏꯆꯧ ꯆꯐꯨꯁꯦ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯁꯨ ꯑꯋꯣꯏꯕꯒꯤ ꯍꯦꯛꯇ ꯁꯥꯎꯏ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯐꯥꯒꯤꯅꯤ ꯑꯁꯦꯡꯕꯅꯤ ꯈꯔ ꯈꯪꯉꯨꯕ ꯅꯪꯕꯣ ꯂꯦꯝꯕꯅ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯣ
ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯤꯌꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯒꯤ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯝꯕꯜꯂꯤꯅꯦ ꯍꯣꯏꯕ ꯑꯗꯣ ꯁꯥꯎꯅꯣꯕ ꯅꯪꯅ ꯁꯥꯎꯔꯒ ꯑꯩ ꯌꯥꯝ ꯋꯥꯏ ꯈꯪꯉꯕꯣ ꯂꯦꯝꯕ ꯍꯣꯏ ꯐꯔꯦꯁꯦ ꯊꯝꯂꯒꯦ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯂꯨꯈꯤꯒꯦ ꯃꯦꯁꯦꯖ ꯕꯦꯂꯦꯟꯁꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯇꯨꯝꯅꯤꯡꯂꯀꯥꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯇꯧꯁꯨ ꯆꯅꯨꯅ ꯑꯩ ꯍꯥꯞꯄꯛꯀꯦ ꯄꯨꯡꯁꯨ ꯌꯥꯝ ꯊꯦꯡꯗ꯭ꯔꯤ ꯆꯠꯂꯨꯔꯣ ꯍꯥꯏꯔꯒ ꯊꯝꯅꯈ꯭ꯔꯦ ꯆꯅꯨꯁꯨ ꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯕꯦꯂꯦꯟꯁ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯍꯥꯞꯄꯤꯕꯅꯤ ꯂꯦꯝꯕꯗꯤ ꯄꯩꯁꯥꯁꯨ ꯊꯣꯛꯄ ꯅꯠꯇꯦ ꯈꯜꯂꯒ ꯆꯅꯨ ꯊꯦꯡꯂꯁꯨ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩ ꯂꯦꯝꯕꯅ ꯃꯦꯁꯦꯖ ꯊꯥꯔꯛꯀꯗꯕ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯏꯆꯟ ꯃꯅꯤ ꯂꯩꯃ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯦꯝꯕꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅ ꯌꯥꯝꯃꯟꯈ꯭ꯔꯦꯀꯣ ꯅꯪ ꯂꯦꯝꯕꯗ ꯍꯥꯏꯗꯣꯛꯆꯅꯤ ꯍꯥꯏꯅ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯋꯥ ꯀꯌꯥ ꯍꯥꯏꯕ ꯂꯛꯅꯕ ꯀꯌꯥ ꯁꯨꯝ ꯇꯧꯕꯗꯣ ꯅꯣꯡꯃꯗꯤ ꯆꯅꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯣꯏꯕꯣ ꯑꯗꯨꯃꯥꯏꯅ ꯂꯛꯅꯅꯨ ꯍꯥꯏꯕ ꯑꯩꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯃꯥꯟꯈꯤꯅꯤ ꯑꯩꯁꯦ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯍꯦꯛꯇ ꯊꯥꯖꯩ ꯑꯗꯨꯅ ꯈꯠꯅꯕ ꯁꯥꯎꯅꯕ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ ꯂꯦꯝꯕꯁꯨ ꯑꯗꯨꯝ ꯂꯥꯛꯅꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯦꯛꯇ ꯈꯜꯂꯤ ꯁꯥꯎꯅꯕ ꯊꯤꯅ ꯊꯤꯅ ꯈꯠꯅꯕ ꯀꯌꯥꯁꯨ ꯇꯧꯔꯛꯂꯤ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯁꯥꯗ꯭ꯔꯗꯤ ꯈꯣꯟꯖꯦꯜ ꯇꯥꯟꯅꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯅꯗꯕ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯁꯥꯎꯅꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯗꯕ ꯐꯥꯎꯕ ꯌꯥꯎꯔꯦ ꯃꯇꯝꯗꯨꯗ ꯂꯦꯝꯕ ꯐꯦꯁꯕꯨꯛꯇ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯈꯔ ꯈꯔ ꯍꯧꯔꯛꯑꯕ ꯃꯥꯜꯂꯦ ꯆꯅꯨꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯍꯦꯛꯇ ꯁꯥꯎꯕ ꯈꯠꯅꯕ ꯍꯧꯕ ꯑꯁꯨꯝ ꯇꯧꯔꯛꯑꯦ ꯀꯨꯏꯅ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯔꯛꯑꯕꯅꯤꯅ ꯑꯅꯤꯗꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯦꯝꯕꯅ ꯑꯗꯨꯝꯅ ꯁꯥꯎꯕ ꯀꯌꯥ ꯇꯧꯕꯗꯨꯗ ꯆꯅꯨꯁꯨ ꯉꯁꯤꯗꯤ ꯁꯥꯎꯔꯦ ꯋꯥꯔꯧꯔꯦ ꯂꯦꯝꯕꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯃꯥ ꯑꯩ ꯆꯍꯤ ꯑꯅꯤꯔꯣꯝ ꯐꯥꯔꯛꯀꯗꯧꯔꯤꯕ ꯑꯁꯤꯕꯨ ꯃꯥꯅ ꯑꯩꯕꯨ ꯊꯥꯖꯗꯕ ꯍꯥꯏꯅ ꯑꯗꯨꯝ ꯁꯥꯎꯅꯔꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯈꯪꯂꯗꯤ ꯏꯆꯟ ꯃꯅꯤ ꯂꯩꯃꯅꯁꯨ ꯂꯦꯝꯕꯗ ꯁꯥꯎꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯦꯝꯂꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯏ ꯑꯗꯨꯕꯨ ꯂꯦꯝꯕ ꯈꯔꯗꯤ ꯍꯣꯡꯂꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯈꯪꯅꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯉꯛꯄꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯍꯥꯏꯈꯤꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯊꯥꯖꯅꯈꯤꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯂꯦꯝꯕ ꯀꯥꯎꯕ ꯍꯧꯔꯛꯑꯦ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯠꯈꯤ ꯈꯪꯍꯧꯗꯦ ꯃꯅꯤ ꯂꯦꯝꯃꯁꯨ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯕꯣꯏ ꯆꯍꯤ 3 ꯁꯨꯔꯛꯑꯦ ꯃꯅꯤ ꯂꯦꯝꯃ ꯕꯣꯏ ꯈꯠꯅꯕ ꯁꯥꯎꯅꯕ ꯃꯇꯝꯗ ꯆꯅꯨꯗ ꯍꯦꯛꯇ ꯋꯥ ꯀꯌా ꯑꯃ ꯍꯪꯉꯛꯏ ꯆꯅꯨꯅ ꯗꯥ ꯕꯣꯏ ꯌꯥꯔꯦꯀꯣ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯌꯥꯔꯦ ꯈꯠꯅꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯤꯒꯥꯅ ꯍꯥꯏꯅꯕꯗꯨꯗ ꯈꯠꯅꯩꯔꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯠꯅꯗꯅ ꯁꯥꯎꯅꯗꯅ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛ ꯆꯥꯅꯤꯡꯉꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠꯀꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥ ꯍꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ ꯕꯣꯏꯅ ꯍꯣ ꯅꯪ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯑꯩꯁꯦ ꯁꯥꯎꯔꯤꯕꯅꯤ ꯆꯅꯨ ꯌꯥꯔꯦꯕ ꯁꯥꯎꯁꯤꯟꯅꯔꯅꯨ ꯅꯒꯨꯟ ꯈꯪꯖꯔꯦꯀꯣ ꯕꯣꯏꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯆꯅꯨ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯁꯦ ꯂꯥꯜꯂꯕꯅꯤ ꯕꯣꯏ ꯁꯥꯎꯅꯤꯡꯉꯝꯕꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯍꯥ ꯍꯥ ꯑꯗꯨꯒ ꯉꯥꯏꯈꯣ ꯂꯩꯃꯁꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯈꯪꯅꯒꯦ ꯍꯟꯗꯛꯇꯤ ꯋꯥꯏꯇꯤꯡꯒꯁꯦ ꯇꯣꯏꯔꯦꯍꯦ ꯆꯅꯨꯅ ꯍꯣ ꯀꯣꯏꯕꯅꯤ ꯕꯣꯏ ꯀꯧꯕ ꯑꯃ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦ ꯍꯥ 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 ꯕꯣꯏꯅ ꯑꯣ ꯌꯥꯔꯔꯣꯏꯅꯦ ꯋꯥ ꯂꯣꯏꯅ ꯃꯦꯜꯂꯝꯃꯅꯦꯕ ꯆꯅꯨꯅ ꯍꯥ ꯍꯥ ꯉꯛꯆꯔꯦꯗ ꯑꯩꯅꯦ ꯅꯣꯏ ꯅꯨꯄꯤ ꯃꯅꯤ ꯂꯩꯃ ꯍꯥꯏꯕꯗꯣ ꯃꯁꯛꯀ ꯂꯣꯏꯅ ꯀꯥꯎꯔꯦꯀꯣ ꯕꯣꯏꯅ ꯃꯁꯤꯗꯤꯕ ꯍꯣꯏ ꯐꯔꯦꯁꯦ ꯑꯩꯁꯨ ꯊꯝꯂꯒꯦ ꯌꯥꯔꯔꯣꯏ ꯋꯥ ꯂꯣꯏꯅ ꯃꯦꯟꯅꯔꯦ ꯆꯅꯨꯅ ꯌꯥꯔꯦꯀꯣ ꯑꯩꯕꯨ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯕꯒꯤ ꯇꯥꯏꯞꯇ ꯕꯣꯏ ꯍꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯊꯝꯃꯒꯦ ꯍꯣꯏ ꯊꯝꯃꯣ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ ꯀꯨꯏꯅ ꯄꯥꯎ ꯇꯥꯔꯨꯗ꯭ꯔꯕ ꯖꯣꯏꯒꯤ ꯃꯄꯥꯎ ꯏꯆꯟꯅ ꯆꯅꯨꯗ ꯇꯝꯂꯝꯃꯤ ꯏꯆꯟꯅ ꯅꯨꯄꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯆꯅු ꯀꯩ ꯋꯥꯅꯣ ꯏꯆꯟꯅ ꯖꯣꯏꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯆꯅꯨ ꯑꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯆꯟ खरा कुइर माले ngहान अइंगोंदा वारी सारकपनि बेमा नुपीदुना पैसागा मयाम लौबिख्रा माले मनी लेमना फरेने लुहोंगबदी इचन्ना मतम खरा थमकिनी होंगबुदी होंगनी हाय चनु होय फरे थाजख्रिदो मनी लेमना अस मासु खरा लैकी याबदो नुपीसिबु पंक्ति थिबा याबदौना इचन्ना अदो चनु नंगसु वारी सादब कुइरे अमता वारी सागे हाय चनुने ए माना नुपी थिरगा अइना कईगे अमुक वारी सादोइबा सानरोइदा इचन्ना खंगदे दुदी नंगी वखल तारे अदो कई हाइनिंगलिनो अदुमदी हंगबियो कईनो ngasi फोन तौरके हाइबनी